Houjik chathariba Iran amasung Israelgi ungkhatnaba asida ngasi Iranna Israelgi man hospital Amada missile kapshillaktuna landarakpadagi Meeoi kaya Asok Apan Nangkhre hospital gi sharuk ayamba chaona amang atta thokhre tha asigi tara hundoidagi haurakhiba Iran amadi Israelgi ungkhatnaba asigi ngasi tare suba numit asida Iran amadi Israelgi marakta missile kapshinnaduna akanba mawongda attack chathanaki Iran ngasi Israelgi kha thangba sarukta leiba Soroka Medical Center haina khangnaba Israelgi man hospital Amada missile attack chatharaktuna Meeoi kaya Asok Apan Nangkhre loinana hospital adu chaona amang atta thokhre Houjik phawbagi oina Asok Apan kaya yamna yauki haibagi chapchaba paw leitri attack asigi matangda Soroka Medical Center gi spokesperson na Pongdokpagi matung inna attack asina hospital gi ayamba sharuk sing amang atta thoki Meeoi kaya Asok Apan Nangkhre hospital gi maikildagi miyamna hospital asida ana layengi damak makhatana laktanaba khangankhre haina phongdorakli hospital asi phamung lising ama leiba hospital ni hairi hospital asida Iran na attack chatharakhiba asida Israel gi prime minister Benjamin Netanyahu na Iran da akanba warning Thakibaga loinana masigidamak Iran na achauba chetheng phangani haina phongdokre amaromda Iran na ngasi Israelgi maru oiba mafam ama oiriba Tel Aviv ta leiba residential building kayadasu Iran na ngasi attack chatharaki hairi attack aduda Meeoi nimpurom Asok Apan Nangkhre haina Israelgi Magen David Adom Rescue Service na khangalakli marak asida Israel na ngasi Iran gi Arak heavy water reactor da attack chatharaki haina Iranian state television na phongdorakli